Ngasigi semjeriba video asina turbong amadi pubakchak ikai awang lekai gi mai chakraba amadi mang tahangraba yum kayagi photo sing gi apunba video ama oina semjabani loinana lau uba yahudraba lokphom kaya amagi photo na chingbusu yaujari.
ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯎꯪꯗꯅ ꯂꯩꯔꯤꯁꯤꯕꯣ ꯐꯥꯎꯃꯛꯇꯨ ꯉꯥꯛꯅꯅꯕ ꯅꯣꯡꯃꯩ ꯑꯁꯥꯡꯕ ꯑꯃ ꯄꯥꯝꯃꯤ ꯑꯗꯨꯒ ꯏꯁꯥ ꯀꯟꯖꯅꯅꯕ ꯅꯣꯡꯃꯩ ꯑꯇꯦꯟꯕ ꯑꯃꯁꯨ ꯄꯥꯝꯃꯤ ꯀꯗꯥꯏꯗꯒꯤ ꯂꯩꯒꯗꯕꯅꯣ ꯈꯟꯕꯗ ꯑꯩ ꯋꯥꯔꯕꯅꯦꯕ ꯇꯧꯔꯤꯁꯦ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯃꯪꯗꯅꯒ ꯂꯩꯔꯤꯗꯣ ꯀꯩꯅꯣ ꯅꯣꯡꯃꯩ ꯂꯩꯕꯕꯨ ꯍꯦꯛꯇ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯀꯗꯥꯏꯗ ꯂꯩꯗꯣꯏꯅꯣ ꯈꯟꯕꯗ ꯋꯥꯗꯗꯤ ꯀꯩꯅꯣ ꯍꯣ ꯅꯣꯡꯃꯩ ꯌꯣꯟꯐꯝꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯍꯥꯏꯕ ꯅꯪꯅ ꯈꯪꯕ ꯃꯐꯝꯗꯣ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯑꯩ ꯂꯩꯕ ꯆꯠꯂꯒꯦ ꯃꯤꯌꯥꯝꯅ ꯄꯥꯏꯕꯗ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯔꯕ ꯅꯣꯡꯃꯩ ꯃꯆꯥꯗꯒꯤ ꯑꯆꯧꯕꯗꯒꯤ ꯃꯔꯨꯁꯤꯡꯗꯒꯤ ꯑꯍꯣꯡꯕ ꯃꯃꯜꯗꯅꯦ ꯐꯪꯐꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯩꯕ ꯆꯠꯂꯒꯦ ꯂꯩꯅꯤꯡꯕꯅ ꯑꯩ ꯀꯣꯔꯣ ꯈꯣꯠꯂꯕꯅꯦꯕ ꯑꯣ ꯅꯣꯡꯊꯣꯡꯕꯝ ꯒꯟ ꯍꯥꯎꯁ ꯑꯥꯔꯝꯁ ꯑꯦꯟड ꯑꯦꯃꯨꯅꯦꯁꯟ ꯗꯤꯂꯔ ꯑꯌꯥꯡꯄꯜꯂꯤ ꯄꯥꯡꯒꯜ ꯂꯩꯔꯛꯀꯅꯦ ꯃꯥꯌꯣꯛꯅꯕꯗꯣ ꯑꯗꯨꯗ ꯂꯩꯕꯅꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒꯦ ꯁꯦꯟꯒꯁꯦ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯃꯐꯝꯗꯣ ꯀꯗꯥꯏꯗꯅꯦꯕ ꯅꯣꯡꯊꯣꯡꯕꯝ ꯒꯟ ꯍꯥꯎꯁ ꯑꯌꯥꯡꯄꯜꯂꯤ ꯄꯥꯡꯒꯜ ꯂꯩꯔꯛꯀ ꯃꯥꯌꯣꯛꯅꯕꯗ ꯀꯥꯎꯅꯤꯀꯣ ꯀꯥꯎꯔꯣꯏ ꯑꯩ ꯂꯩꯕ ꯆꯠꯂꯦꯀꯣ